Manipur violence ki affidavit pisin bagi matam sangdokre. Manipur da hujik thokli bairang asagi matang da thiganaba semkiba Commission of Inquiry Manipur Violence 2023 da complaint natraga allegation sing affidavit ki khutang da pisilakpagi matam January 13 fawba sangdokle haina ngarang commission asigi secretary Deves Deval na public notice thokre. Central Government na Commission of Inquiry Act 1952 gi Section 3 gi makhada ing 2023 gi June 3 da Commission of Inquiry Manipur Violence 2023 asi semkibane. Commission asigi chairperson na Guwahati High Court ki Chief Justice Wairamba Justice Ajay Lamba aduga Commission asigi members sing na retired IAS Himanshu amasung retired IPS Aloka Pravakar ne English ngani kulumdoi gi May 3 dagi Manipur da tholakhiba hingsa gi haurakpham amasung tongan ba thogdok sing gi marik sumba report complaint natraga allegation sing adu affidavit ki khuthang da mi ama hekta na natraga association na commission da numit ni fuga mangani gi manung da pirak na ba English ngani kulumdoi gi November 10 da notification thokhe hairiba matam adu ngasi loisilakpaga iroina na commission da affidavit pisin bagi matam sangdok pinaba application request kaya ama lakhe masigi mathakta notice asina pikhiba matam numit ni fuga manga adugi manung da Manipur gi tongan ba jaga sing da hingsa gi thabak kaya ama suthokhe asigumba phibam sing asi leibana miyam gi interest thogdok asigi matang da fire inquiry ama oina ba masing yam laba miyam dage statement natraga complaint natraga allegation adu affidavit ki khuthang da commission da pisilakpa yana ba affidavit pisin bagi matam asi January 13 fawba sangdokle pisin gada ba affidavit adugi mawong matawadu commission na lisingani kulumdoi ge August 13 ta notified tawkhiba Regulation of Procedure Order 2023 amasung August 18 da Manipur Home Department na publish tawkhiba Manipur Gazette Extraordinary yaure haire ngarang thokliba public notice asisu Manipur State ki Extraordinary Gazette ta khudakta publish tawnaba Commission of Inquiry Government of Manipur gi Nodal Officer Peter Salam dasu ayi bacherol piduna khangan khre haire